Brain asi akhoi haksangi control unit ni masida memory amadi emotion sing tungsilibani adubu asuk maru oikhraba brain asigi maramda ikhoina khangba yaba kayadi khangdana ngasi phawba lelakni brain gi maramda thijinbadi loiba naide adubu thijinbadagi khanglaba khangjinba yaba brain gi maramda wafam khara khangminasi miyoibagi sahi nupa nupi haksang apunbagi mass asina singba sing khenabagi matungina brain gi chawbagi sangsu khenai adubu study kayadagi khangle madudi sangchatta mapung marei pharba nupa amagi brain gi arumba si gram lising amaga chahum kuntha taruni aduga mapung marei pharba nupi amagi brain na gram lising amaga chama mogdani panlumi malem gi leiriba thawai panba singi marakta miyoibagi brain na neuron masing khwaidagi yamna yawi Brazilian neuroscientist Suzana Hakiu Lano Hauzel na thijinbadagi miyoibagi brain da neuron billion marphutaruk lom yawi haiba khangba ngamkhre Central nerve system asi brain amasung spinal cord na pullaga semi brain da maruoiba saruk ahum yawi brain stem cerebellum cerebrum hariba sing asini brain stem hariba panbi gi mau manba saruk asina brain gi saruk singa spinal cord ka samna hali cerebellum asina brain gi maning thangba saruk talai masi haksang leng otpa bu regulate tawi motor learning amadi equilibrium maintain tawbada ahakpa thaudang lawi Cerebrum asina brain gi khwaitigi chaw sarukni masida cerebral cortex haibadi masidana amuk oi thangba madi yet thangba hemisphere yawi amadi ate apikpa structure singsu yawi makhoi singasi wakhal khanba phirep lepa memory amadi learning process communication singbagi thodang lo brain asi gray amadi white matter yauna soft tissue singna sembani masida nerve cell sing non neuronal cell sing amadi apikpa igi utong sing yawi brain da igi saruk amadi phet ki sang yamna yawi ngalingai matamgi mi gi tunglomda tumthokpa brain makhal aduga manadaba mongda hojik matamgi miyoiba haibadi homo sapiens ki brain asidi matum tai hojik wariba matum taba brain asi sahi lising nipu dagina lising yang khairong gi mamangda homo sapiens da oirakhibani haina researcher singi matungin hairi miyoibagi brain asi yamna chawdraga su masina tawriba mathau sing aduna maram oiraga energy mayam ama mathau tai brain gi arumbasi miyoibagi haksang gi apunba arumbagi chada ani khaktang oirabasu haksang apunba na tawriba mathau nongmada mathau taba energy sing adugi chada kunmanga di brain sijinai matam kya gi mamang dagi haina duna lakli madudi aikhoina brain sijinabagi chang asi sumnatagi chada tara khaktang ni haina kariguma lemhoriba chada mawdragi chang adusu sijinaba ngamlabadi miyoibana kari kari tawba ngamgadagi haibasi lamba phangdaba wafam amakhakni adubu miyoibagi brain gi saruk chada tara khaktang sijinai haibasi lali haiduna research kaya tawduna phongdokhibadi leire miyoi kaya gi marakta khut yet na hinaba natragana oina hinaba leibagum brain su yet thangba hemisphere na hen na sijinaba natragana oi thangba hemisphere na hen na sijinaba haiduna makhal ani lai haiduna hainari adubu research tawbudagi khangle madudi aikhoina brain gi hemisphere animak iman manana sijinai haiba khangba ngamkhre aikoi gi sahi yamsilakpagi matungina brain gi mafam singda mathanata pixilakpa horai masiga loinana neuron gi masing su hantarai memory formation amadi ningsingba yauna cognitive processing su regulate tawpham oiriba frontal lobe amadi hippocampus hairiba brain gi maruoiba saruk ani asi aikhoina sahi humpu natragana humdra surakpa matamda pixinba horai maramasina ahal oisilakpa matamda anouba wafam potsak ama tamba amadi matam amatata thabak mayam tawbada hanatagi hena awaba oirakpa yai aroibada video sibu yengbiriba khudingmak puthagachari